ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯁꯤꯠꯇꯕꯁꯤꯕꯣ ꯑꯩꯅꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯌꯣꯜꯂꯒ ꯈꯔ ꯁꯤꯠꯀꯗ꯭ꯔꯒ ꯅꯨꯄꯤ ꯃꯃꯥꯡꯗꯅ ꯃꯤ ꯃꯁꯨꯒ ꯃꯕꯣꯛꯀ ꯄꯣꯠ ꯌꯣꯟꯕꯒꯤ ꯄꯣꯠ ꯁꯤꯠꯇꯕꯒꯤ ꯏꯁꯨꯒꯤ ꯆꯥꯛꯀꯧꯕꯒꯤ ꯐꯨꯔꯤꯠ ꯃꯆꯥ ꯑꯝꯇ ꯂꯩꯕꯤꯒꯦꯅ ꯇꯧꯕꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯕꯣꯕꯣ ꯑꯩꯗꯤ ꯂꯩꯗꯨꯗꯤ ꯌꯣꯟꯅ ꯂꯩꯔꯁꯦꯕ ꯑꯗꯨꯏ ꯁꯔꯨꯛꯇꯤꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯐꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯊꯤꯗꯣꯛꯄꯤꯌꯣꯕ ꯅꯠꯇ꯭ꯔꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯉꯔꯣꯏꯕ ꯍꯣꯏꯅꯦ 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 ꯐꯤꯗꯨꯁꯨ ꯊꯤꯗꯣꯏꯅꯤ ꯑꯗꯩ ꯐꯨꯔꯤꯠꯇꯨꯁꯨ ꯕꯣꯕꯣꯅ ꯂꯩꯗꯣꯏꯕ ꯕꯣꯕꯣꯗ ꯈꯔ ꯌꯥꯎꯔꯤꯁꯤꯒꯅꯦ ꯑꯗꯨꯝ ꯀꯣꯟꯅꯔꯕꯅꯦꯕ ꯑꯗꯨ ꯕꯣꯕꯣ ꯄꯥꯕꯨꯡꯅ ꯁꯨꯝ ꯅꯥ ꯂꯩꯔꯗꯤ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯍꯦꯔꯥ ꯍꯦꯔꯥ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯃꯕꯨꯛꯇ ꯂꯩꯔꯤꯕ ꯅꯨꯡꯗꯣ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯇꯧꯔ ꯂꯧꯊꯣꯛꯇ꯭ꯔꯗꯤꯅꯦ ꯊꯤꯟꯕ ꯂꯦꯝꯕꯤꯗꯣ ꯑꯗꯨꯝ ꯇꯣꯏꯅ ꯍꯧ ꯂꯩꯗꯣꯏꯅꯤ ꯍꯣꯔꯦꯟ ꯄꯨꯛ ꯊꯤꯟꯕꯒꯤ ꯒꯨꯂꯤꯁꯨꯅꯦ ꯅꯪ ꯕꯣꯕꯣ ꯂꯩꯈꯤꯗꯧꯅꯤꯀꯣ ꯅꯪꯁꯨ ꯅꯤꯡꯁꯤꯡꯂꯛꯎ ꯑꯗꯨ ꯕꯣꯕꯣ ꯒꯨꯂꯤꯗꯣ ꯂꯩꯔꯒ ꯌꯨꯝꯗ ꯆꯪꯉꯝꯃꯒꯦ ꯌꯥꯗꯦ ꯁꯤ ꯂꯥꯛꯊꯣꯛꯄ ꯅꯪ ꯉꯝꯃꯣ ꯒꯥꯔꯤ ꯌꯥꯝ